अहानबदा मरोइबा पाव नोंथोंबम बिरेन चेनबा ऑडियो टेप केस हियरिंग कोर्ट हयेंग सथरगनी पार्टी ओइजगे हाबा बिरेन की मचानुपी की वाफम लौखिद्रबा तुंगदा केस असी वरोसिन नक्सलगनी सेपरेट एडमिनिस्ट्रेशन की मायोक्ता लैबसिंग हाटकनी हाइना UKNA ना फोंदोक्रे मैतेन लुसिंग बलेंगा का खुसमनबसिंग सु हाटकनी की हलख्रे PUCL की रिपोर्ट ना मणिपुर दे इंगतप पुरकपदा थिंथा हलगन हेबा वाफम फोंदोरक ट्रेन न तकपदगी मियोय अमा सोकले कुकी सिंग पेलहनना बथौसिल लेपकदबने हाइना थादो इनपिना फोंदोक्रे पुलिस इंस्पेक्टर कुनमाथोय ट्रांसफर तौख्रे IRBMR की जमानदार की रिक्रूटमेंट हाइदोक्तबगी मतंगदा वाकत मिफम सथख्रे नुपी अमगी हक्सांग फंगे है रशिया ने यूक्रेन की दोनास्का रीजन दलैबा खुंगंग अनि खुदुम सनबा ngमख्रे इंडिया की इंटीग्रेटेड एयर डिफेंस वेपन सिस्टम सांगिंग तौख्रे अमदी साक सारबा मतुंगदा खोंकाप खरा चतपना ब्लड शुगर हंथहले हैबा वाफम फोंदोरले खुरुमजे इवनिंग न्यूज़पेपर अपडेट मिजेंग ताबिरिबा अमदी ताबिरिबा सिंबो पुष्पारानी लाइसोमना तराम नौसरी मरोइबा पाउसिंग म्यामदा संदोंग पिजरे मणिपुर कोविड की फिबम पुंगफा फरदा बोय निंगलुरबा मतुंग दंगासी मियोय अमा अमुक पॉजिटिव ओइबा थेंगनरे नौना पॉजिटिव ओइरकलिबा मियोय से इम्फाल ईस्ट तगिनी महाक थारगा मणिपुर दा पॉजिटिव ओइकिबा मीगी अपुनबा मसिंग 762 सुख्रे हौजे एक्टिव केस अनि लेरी अनाबा मियोय अदु होम आइसोलेशन दा लैननबा खंगनख्रे हेरे मणिपुर दा हौजे थोकलिबा कांगलुप की हाना सुनबा सिगा मरी लेनना हानेगी चीफ मिनिस्टर नोंथोंबम बिरेन गिने हैबा ऑडियो टेप अमगे मतंगदा सुप्रीम कोर्ट सथरखिबा केस के मखाताबा हियरिंग हयेंग सथरगनी हौकिबो अगस्त 18 एक्स चीफ मिनिस्टर एन बिरेन की मचानुपीना केस असिदा महाक्सु पार्टी अमा ओइजगे हैबा वाफम सुप्रीम कोर्ट न लौखिद्रबा तुंगदा केस असिगी वरोसिन नक्सिलकले वरोसिन असि करी ओरकदगे हैबा पॉलिटिकल नैनबसिंगदा इखौ लांगनरे कांगरुप अनि की मरकता थोकलेबा इरांग असि हेना पाकथोक साउथोहन बयाबा मौंगदा एन बिरेन वाफम क्या फोंदोकपगी वारोल यावे हैबा ऑडियो टेप अमगी मतंगदा कुकी ऑर्गेनाइजेशन फॉर ह्यूमन राइट कोहरना पुखलप केस अमा सुप्रीम कोर्ट वायल सथदुना लाखिबनी ऑडियो टेप की खोंजल असि बिरेन गिनी हैबा सबसाना खंगदोकनबगी मतंगदा मपुंग फाबा रिपोर्ट अमा सेंट्रल फोरेंसिक साइंस लैबोरेटरी CFSL दा पिखलकनबा खंगन खरबा मतुंगदा अगस्त 18 सथखिबा हियरिंगदा सुप्रीम कोर्ट की जस्टिस संजय कुमार अमसुंग जस्टिस सतीश चंद्र शर्मा की बेंचना फोंदोकिबा वाफम CFSL ना हानेगी चीफ मिनिस्टर एन बिरेन सिंह की लीक ओरकिबा ऑडियो टेप अदुगी अचुंबा खंगदोकनबा होनबदा कोर्टना पीखिबा डायरेक्शन की ओनदैनबा मौंगदा थबक तौदुना लैरे हाइना फोंदोकिबनी ऑडियो टेप अदुगी अचुम अरान खंगदो हाइबा नते वायरल ओरकिबा ऑडियो टेप अदुदा यावरिबा खोंजल अदु हानेगी चीफ मिनिस्टर एन बिरेनगा चानाब्रा हाइबदु खंगदोकनबा CFSL दा कोर्टना याथंग पीखिबनी अदुबु ऑडियो टेप अदुगी अचुम अरान खंगदोकनबा होनबरोमदा ओइना थबक पाइखतुना लैरे हाइना CFSL बु कोर्टना यानिंगदबा फोंदोखिबनी हानेगी चीफ मिनिस्टर एन बिरेन की मचानुपीना केस असिदा याउजगे हाइना थारखिबा एप्लीकेशन अमसु कोर्टना डिसमिस तौबा लैख्रे केस असिदा इमुंग मनु याउसिनबगी मथौ तादे हाइना जस्टिस संजय कुमार अमसुंग जस्टिस सतीश चंद्र शर्मा की बेंचना फोंदोखिबनी हौकिबा मे 5 दा मतमदुगी चीफ जस्टिस संजीव खन्ना सोशल मीडिया दा लीक ओरकिबा ऑडियो टेप अदुगी फोरेंसिक रिपोर्ट येंगलबा मतुंगदा अनौबा रिपोर्ट अमा पिखलकनबा मणिपुर लेंगाकता खंगनखी कोर्टना रिपोर्ट अदु सेल तौरगा पिखलकनबा CFSL दा खंगनखिबनी ममांग सही की नवंबर 9 दा हानेगी चीफ जस्टिस DY चंद्रचूडना लुसिंगबा बेंच अमना सोशल मीडिया दा लीक ओरकिबा ऑडियो टेप अदुगा मरी लुइनबा पुमनमक पिखलकनबा कोहरदा खंगनखी
Social media da leak oirakiba audio tape aduda hanagi Chief Minister N Birena Kanglup anigi irang thoklingi manungda maitei gi lup singbu state amri dagi khulai lakhanduna kuki jofur ki mathakta matik saba thabak lokhat hanana bigi wafam insin ki haina kohar gi maike dagi maral sirakpa laiki kuki singna namna khundaba mafam da attack sa tha hanana bigi matang da insin bigi wafam su audio tape aduda yawi haina koharna maral siki bani Manipur da maitai na lusingba lengaka khusamnaba amasung separate administration gi mayokta laiba kuki jofur ki MLA sing CB serak pigani haina United Kuki National Army UKNA na phongdokre Government of Kuki Gam gi makhada operate toriba khulai paibaluf asigi Department of Home Affairs na thadorok pasirol amana hai state lengaka khusamnaba natragana kuki jo Furup ki apambagi mayokta laiba miyoi pumnamak ahak pacherak pinanaba warep laure kuki zo furup ki MLA singna separate administration gi mayokta lepa yaroi amasung maitei na lusingba lengaka khusamnaba yaroi separate administration gi demand ga mari leinana civil society organization CSO amadi political party singna politics tawba yaroi kuki jo furup na matam kaya gi mamangdagi Tanduna lakliba demand asi kanagumba lanai miyoi natraga miyoi kanglup amatana athingba pinanaba honaroi dobane kuki jofur ki ihau asibu lana lamjing baga loinana aranbo wafam sandoktuna furuk ki mapangal sontha hananaba honarabadi UKNA na ahakpu chirak pinanaba warep lauri hari UKNA na sigumba makal gi akanbo wafam thamlakpa handang nahan banate lup asina tha anirom gi mamangda miyoi mari Churasanpur da nomina kaptuna hatkibagi matangda maikai kiyadagi yaningdaba phongdonarakpa laiki kumjali sing ani tara manga da lingkhatkiba UKNA na Government of Kuki Gam gi banner makhada kuki jofur ki right phangnanaba amasung saktam ngaknaba lanthengna lakli haina claim tawri Kuki National Organization KNO amadi United People's Front UPF na suspension of operations su agreement kuyek pina krabasu UKNAD hausik phawba su agreement ta kuyek pina dabaga loinana ingtappa purakna nabagi wari sanabada saruk yadri sanglaba sahi kyamarum luf asina senkhai thumkhai sithabaga loinana miyoi kya hatki amasung kuki jofur ki miyoi singbo luf asina pamba mongda thabak tawhonana bahonai haina maral siduna lakhibani India government amasung Manipur government na kuki sing pelhananaba thorang lokatpa khudakta lepkadabani haina thadau inpi Manipur na phongdorakle luf asina thadorokpa cherol amada hai tongan ba kuki gi lup singna thadau phurup ki miyoi sing namthananaba honaduna lakli khwadigi kon ba oina silong da leiba thadau gi miyoi sing social boycott tawnanaba kuki students organization kuki worship service amasung kuki inpi Meghalaya na public notification ama thoki Manipur da thokliba kanglup ki hatna sunaba lefhanana bagi matangda wari sanaba yaurubagi damak thadau phurup ki mathakta kuki lupsingna asiguma thawong chatharakpani Manipur da ingtapa phibam hanjel hanana bagi pandam da lingkhalakpa thorangbo kuki sine yaning da bagi maung uthorakpani haire Masai sahini phu manga rom suraba FCI ki labor ama ngasi ayuk ki pung 12 minute ni furom tarakpada khongsang railway station gi track ta train na takpadagi phibam thina soglaba miyoi gi maming Samal Chandradas kawi mahak Assam gi Kasar district ki manung sanba mafam amadagi ne mahaki oi thangba makhong adu train gi tali da sadan oiraga takhai khri haire thawdo asig matang da phangba pawda jiribam romdagi cement amasung fertilizer puduna sanglakpa pot puba train ama mufam aduda yausilakhi train aduda yaurakliba pot sing adugi labor oihongnana ba amasung thabak suba yahongnana bagidamak asenba train aduda sensilubadagi khangaudana tusillaktuna accident gi thawdo asi thokibani khudakta mahakpo masung mamanabasing amasung manak adwaida leirambasing na mathwai kanana bagidamak hospital da pukhatki makhataba pau ngairi School gi angang ama nahan kinep tawki haina social media amadi media da thadorkiba pau adugi matang da lamdeng
Makha Laikai Women's Development Association amadi club ki maikidigi wafam khara phongdorakle. Association na thadorok pacherol dai angang kidnap tokhyaba thodo adugi matangda nungaitaba phongdokle. Adu moinamak lamdeng sing area dagi kidnap tokhibani haina phongdorakibadu aran bani hairi. Delhi, the West Over People's Union for Civil Liberties PUCL na August Kunda Press Club of India da Phongkiba Independent People's Tribunal on the ongoing ethnic conflict in Manipur haiba lamai chatuk mawudra maripan ba report aduna maram oiraga Manipur de ingtapa purakna pahana bada thintha halagani haina JDU gi lusingba sanjoi hanthemna phongdokre mahak na hai report asigi chapter 1 gi pera ahum da kunja lising ani kulhumdoi gi me ahum da thoki ba kangrup ani gi ethnic conflict adu arambai jengol amadi maitei lipuna tampak to khundari pa kuki jo singda attack tawrubagi laman khumbo ina chingda kuki jo phuru ki mioi singna maitei singda amuk attack tawbani haribasi yumpham yaudabani aranba report asina maram oiraga hauji state asida ingtapa phibam hanjil hanana bahonabada khurau thanghalagani maram aduna high court of Manipur state asida khundariba miyamgi interest so haliba report asi sumtho hananaba PUCL gi mathakta sumotu makhada pawta minasi case ama lokhatpham thoi Manipur da yelhongai dagi tongan bu furuk kuntra henbana nusi sanana hingminaduna lakle haina paladuna mahakna hai mainland India ki media housing amadi lanai organization singna itat tatana singsep thajinbagi thawong chatharakpa si laibak thibani tha kungani pan henjilaklaba hana sunabagi wathok asigi matangda achumba puthoknaba thijillibani haiduna maruoiba kanglup khudingi lanai mioi CSO sing leader sing senior citizen sing intellectual cultural activists students organization sing amadi imalup singi mihut pumnamak ningthina unadana asuk lurba wathok asigi report phonglibasi mamit tangba nupa marina samugi tongan basaruk paihalaga samu yengbagi wari liba tagani asigumba mapung phadaba amasung nakal namatagi oiba mityengda phonglokpa report asina Manipur da kanglup ki ukhadaba chang hengal handuna tangdulai taba phibam hanjil hanana bahonabada khurau thanglagani hainasu mahakna phongdokhe kumja lising ama chama panmarifuga mapanda IPS Manipur cadre oina sanglakiba Anis Dayal Singh Deputy National Security Advisor hakpre anawa phamasi mahakna intelligence amasung security ga mari leinaba thabak thorom singda matam sangna thabak torokpana maram oiraga sinakibani haukiba chahi kunthrarom asida Anis Dayal CRPF ki Director General oiramki maduga iroinana Indo Tibetan Border Police ki su Director General oiramki National Security Guard ki Additional Charge oina su puramki Intelligence Bureau ki Special Director ki phamsu purame National Security ga mari leinaba thabak thorom singda mahak thabak ningthina tawba ngambana Deputy NSA gi pham asi sinarakpane mahak counter insurgency amasung counter terrorism dasu hai singba mioi ni haire Manipur Police CRPF amadi BSF ki apunba team amana mioi manga WI tablet kg aniga konana fare farba mioi sing asi lirong usoipokpi tharau roktagi Muhammad Mustaqim jai kunthamapan Muhammad Arif Sahikun Lilong Makhale Kaidigi Muhammad Azit Sahikun Trani Thoi Ruhima Jahi Kungataruk Amadi Kiamgai Mamang Lekaidigi Muhammad Baboy Atopa Maming Yahiya Khan Sahikun Traga Mangani Haire Mustaqim gi yumdagi WI tablet kg ani khara hena Baboy gi yumdagi gram nifuga manga mobile handset taru multiple account ledger amadi diary Duster gari ama amasung alto car ama fagat pangamki hiram asigi matangda police na case ama lokhalaga makhata na thijinaba thorang lokhatkre Mustaqim hariba miyo si kumjalising ani kuni thoi da Assam police na Guwahati dagi heroine ga konana faruraba miyo ni haire
Langban thana lakpada layoi khrabai pai pusing da haikaleka tamba thoram gi saru ama oina sugunu kendra gi ithai punam sing da peace committee na sinduna punam sing mapal imphal turel khuga turel amadi loktak patagi sethapam isel ahum gi itel phamda committee asigi chairman RK Megal na lusingduna layoi khrabai pai pusing da haikaleka tamkhre Tharamasi the United Committee Manipur UCM gi President Oiramba Sunil Karam Amadi Kumbi Assembly Constituency gi MLA S Prem Chandra yauna mafam kya de lakpa masing yamlaba miyamna saru yakhi New Delhi gi Dwarka district area da Dabri Police Station akon from amada North East gi Oiramba yai haina singnaba nupi amagi asibak sang lairamba thengnakhre asibak sa si pak nala manakta bora khaw amada hapsilaga lairamba thengnakhibani naha oribi nupi asigi haksang da hat love sign gi amuba tetu yeklambaga loinana RR haina iramba su thengnakhi nupi asi saurakna sahi kulombi lenga oiramba yai haire 10 amadi 11 suba IRB MR gi jamandar gi recruitment fal haidok tabagi matang da ngasi kaisampat leima jam laikai da leiba yai phathoni community hall da wakan mi pham pangthokre wakan mi pham asida saru yakiba mioi amana pawmi sinda hai kumjali sing ani tarani panda notification thokraba matungda tara suba amadi tara mathoi suba IRB MR gi jamandar launana bagi recruitment tawki sahi taru helaklaba phawa recruitment gi fal haidok tabana maram oiraga recruitment da saru yaruba candidate singna wakat mi form famduna khongjang sangsin bani sanglaba matamasi lengang na candidate singbo mirai bituna lakhi khwadigi nungai taba haigadi chap manana thabak komina kiba tara suba bani tara mathoi suba IRB MR gi rifleman sing training loiraga mathau tawba haukiba sini athuba matamda mari leinaba singna recruitment gi fan lauthopi habawa pham phongdokhe Defense Research Development Organization DRDO na Integrated Air Defense Weapon System IADWS mai pakna sangyeng tawre haina Defense Minister Rajnath Singh na ngasi phongdokre Odisha gi samudra mapanda haukiba nongyai matung pung 12 makhai tabada Air Defense System asi mai pakna sangyeng tawkibane Social media platform X da thagalakpa warol amada Rajnath ahai nauna sangyeng tawriba Air Defense System asida quick reaction surface to air missile advanced very short range air defense system missile amade directed energy weapon system puna yawa maramna kanagumba yeknaba leibakna India da nongthaktagi attack chatharakpada mapung phana ngakthokpa ngamlagani air defense system asi mai pakna semganaba honabada saru yakiba DRDO armed forces amadi defense industry bo mahakna thagatpa phongdokhi Russia gi lanmi singe Ukraine gi Donetsk region da leiba khungang ani amagasu khudum chanba ngamle haina Russian Defense Ministry na phongdokre nopok thangba Ukraine da attack sathaduna khungang ahum khudum challe haina claim tawkraba matungda Moscow na Donetsk region gi khungang ani amasu khudum chanba ngamle haina phongdorakibani Ukraine gi maikidagi de hojik phawbi oina makoi gi khungang amata Russia na khudum chankibagi wafam phongdorak palaitri Ukrainian military intelligence ki report amana hai madudi Donetsk region tamna sangsilakli Russia gi lanmi sing mayok nana ba khulai matik sana paiba Ukraine gi lanmi sing na akhanaba operation ama chathaba hore hauzik phawbi gi oina Russia gi lanmi sing Donetsk region da sanglakpa ngamdri numit nini gi mamang da Ukraine na Russia gi oil refinery amada drone attack sathaba laikhrabani haiba wafam sing phongdoraklei Sak saba toglaba matungda famjinduna amasung hipchinduna leibagi mahutta khongkap khara chatlabadi blood sugar level hantharakpaga loinana haksangda kanaba kayamarum phanghale haina report amana phongdokli Virginia gi Norfolk da leiba All Dominion University gi report amana hai miyoi ayambana sak saba toglaba matungda ngaihak pothari bani haiduna famjinduna leiba natraga hiptuna leibagi thawong ama mayek sengna uba phangi adubu chak saba toklaga khongkap khara
hangat handa satlabadi blood sugar gi level hantarakpaga loinana cardio metabolic risk hantha handuna thamoi gi laina oirakpa yabadagi matam sana ngakthok hoba ngame kaya yamna sangna satkadagi habigi matangda report asina hai mioi amana sak saba toklaba matungda kayam sangna satkadagi habigi matangda chapchaba kanglon leite adubu yamdrabada minute ani dagina manga phawba tapna khongkap khara hangat handa chathok chasin tawba matamda yamna chawna kanaba phange tangai fadrabadi minute ani khaktang oirabasu hangat handa chatpada kanaba phangbagi khudam mayek sengna phangba ngamle New York City gi Mount Sinai da leba Icahn School of Medicine da Internal Medicine gi assistant professor oina leba Heather Biolana report amada hai numit khuding gi tangai fadaba thorang ama oina sak saba toklaba matungda minute 10 rom tapna khongkap khara chathok chasin tawbana haksang da sauna kanaba phanghale masina blood sugar level control tawbada mateng pangbaga loinana blood pressure control tawduna thamoi gi laina oirakadabadagi matam sana ngakthokpa ngame khongkap khara hangal handa chatpa haibasi isagi asangba matam yenglaga sak chadringai do oirabasu natragana sak chaba toklagabu oirabasu nomugi tangai fadana tawpham thokpa thodang ni haina lapham thoi numit khudingi khongkap khara hangal handa chatpana idiawba cholesterol gi chang hantha handuna I utong fulhande amasung haksangge rumba hanthanbada chawna mateng pangni haina su phongdorakle Manipur Police na Manipur gi tungan ba district singda mitop khandokpagi drive makhatana sathari Senapati Police na satharpa mitop khandokpa drive ki manungda mioi lising ahum chonga masak khangdokhi haire Senapati Police ki pauna hai matik saba che sang yaudana Senapati district phauduna chatliba chatlamba mioi sing thigatpagi thabak tha sigi haurakpadagi satharakhi bane tha sigi taretagi nahan phawda Senapati Police na mioi lising ahum chonga yankhai mapan masak khangdokre masigi manungda mioi chani maubudraga tarungna ILP pass yaudaba mioi sing oiki aduga mioi sani kuntra taret na matam helaba ILP pass pairaba mioi sing oiki haire loinana sahi chudriba angang nipan thabak sunanaba manipurda pusilakpa thengnakhe mioi sing adu maugetagi halanki haiba wafam phongdorakle ILP yaudaba madi matam helaba ILP pass pairaba mioi sing Maugeta leiba ILP counter dagi ILP pass pibagi thabak sathaki hauzik phawbada ain kaina mito sangsilakpa thengnadri amaromda Senapati Police National Highway number 2 Imphal Dimapur lambi paringi maram perel lambi aduga toloi lambi intervillage road sing kaithel sing amadi atai mafam sing da hauzik mito sangsilakpra haibagi akanba drive sathari Senapati Police amasung mari leinaba IRB gi team amana ain kana mitop sangsilakpra haibadasu yangsinbagi thabakta yamna kana sangsili khongjang asi makhatana sangsinkhigani haire Bharat asi khwadigi khongjal yangna sangsilakliba economy oirakpaga loinana
अथुब मतमदा मालेमगी ख्वादी चाव अहुम सुब इकोनॉमी ओइबा ngamlagani haina भारत की प्राइम मिनिस्टर नरेंद्र मोदी ना फोंदोखरे वफम असि नहा न्यू दिल्ली दा पांगथोकपा थौरम अमदा प्राइम मिनिस्टर नरेंद्र मोदी ना वांगांगलदना फोंदोखिबने महांगना मखा ताना हाई भारत असि मपांगन कनबा अमदि अखांग कनबा लेबाक अमा ओइना अतै लेबाक सिंगना आशा तवी लेबा सिगी इन्फ्लेक्शन चांग नेमले इंटरेस्टु हंथबगा लोइनना फॉरेस्ट रिजर्व मपांगल कंखलगली अखंग अहिसिंगी मोट मतुंग इना भारतना मालेमगी चौखत थौरांगी लमदा मतेंग पांगलिबसी अथुबु मतमदा सादा कुन यौरकपा याय रिफॉर्म परफॉर्म अमसुंग ट्रांसफॉर्म हाइबा मंत्रगी मखादा मालेमगी चौखत लंबिदा थेंथालिबासी ngасidi भारतना इंखतपा ngamबगी शक्ति अदु लेरकले हाइनसु प्राइम मिनिस्टर ना मखा ताखे लोइसलकपदा मरोइबा पाव ममोहना नोंथोंबम बिरेन सेनाबो ऑडियो टेप केस की हियरिंग कोर्टा हेंग सथगदौरी पार्टी ओइजगायबा बिरेन की मचानुपी की वाफम लौखिद्रबतुंगदा केस असि वरोइसिन नक्सलगले सफरेट एडमिनिस्ट्रेशन की मायोक्ता लेबसिंग हातकनी यूकेएन एना फोंदोरखरे मैतेन लुसिंग बलेंगा का खुसमनबसिंग सो हातकनी हाना किहनखरे PUCL की रिपोर्ट ना मणिपुर इंग तप पुरकपदा थिंथालगनी हाइना जेडीयू की लुसिंग संजोय अहन थेमना फोंदोखरे ट्रेन तकपदगी मियोय अमा सोकले हाइरे कुकी सिंग पेल हनना बथौसिल लेपकदबने हाइना थादौ इनपिना फोंदोखरे इंडिया की इंटीग्रेटेड एयर डिफेंस वेपन सिस्टम सांगयेंग तौखरे रशिया ने यूक्रेन की दोनास्का रीजन लेब खुंगंग अनि खुदुम सनखरे हाबा वफम फोंदोरक पुलिस इंस्पेक्टर कुनगा माथोय ट्रांसफर तौखरे IRB-MR की जमानदार की रिक्रूटमेंट हाइदोक्तबगी मतांगदा वाकन में फंखरे नुपी अमगी असीबा हक्सांग फंगले हाइरे अमदी साक सारबा मतुंग खोंकाप खरल चटपना ब्लड शुगर हंथाले हाइबा वाफम रिपोर्ट अमना फोंदोरक पिसरिबा पाउसिंग असिगा लोइनना इवनिंग न्यूज़पेपर अपडेट पिजबा मतांग असिदा लोइसिनजरी मखा तारकपदा मतम की वाफम तामिनसे
Matamatanggi wafunda taminasi wathoki waroisin leitriba makai tangdu leitaba purakpa ngamloi. India government Manipur wathoki waroisin ama puraknaba miyamgi punsi mahosagi fibamda hanjinnaba honagadabani. Wathoki waroisin puraknaba popular government animated suspension da matam sangna president rule thamjinba haibasi democracy bu lana lamjingba amani. Malemgi leibak singi manungda khwadigi chawba democracy satpa leibak ni singthanariba leibak asigi awang nompoki aroiba ngamkhai state manungda illegal immigrant terrorist singna apunbagi saktam thugaina ba landarakpada India government ki lusingba singna sahi ani hena lila yengbagum leiba haibasi peningai oide. Masina maram oiraga sahi cha kayadagi apunbagi saktam ngaktuna lakliba Manipur gi miyamna landarakhiba sing khakta natana leibak asigi mayai lamda lengak lon gi thogai pangliba lusingba singdasu pendaba laheliba si afaba khudam nate. Wathok asigi matangda India government na lawriba thawong asi nakal ani gi marakta angam tanabagi muknabada imunai mutaina duna soktharak matamda maraina nemjakhini habigi thawong sathaba oirabadi wathoki waroisin kaidaunungda porakpa ngamloi. Leibak thugainaba landarakliba mireibak masa singna khangu thakta punsi pikhamna khraba singi masa masu masil manau mari mata singi mafamda laman khumningbagi wakhal pohandanaba honaduna khonglei thuna waroisin puraktuna nena taba punsida hanjilhanba mathau tai. Terrorist singna mayum makai mai thadok pikraba mihat thina hatok pikraba victim family singi awaba khonglei thuna ko hananabagi thawrang lokhalabadi saina kholgi awaba khara makai ko hanba ngamgani. Awaba tarba miyam adu masagi mayumda hanjilhanba ngamhandana matang sangna thamba haibasi awabada awaba piba oibana pendaba amadi laman khumningbagi wakhal hena pohalakpa haibasina loikham naidaba wathoktagi anauba lanthok ama makha samtharaknanabagi maram oirakani. Haujik tholiba wathok asigi amicable solution ama puraknaba honabana lengaki asingba amadi achumba thausil oigani. Lanthok asigi warosin puraklaba matung leibaki apunba saktam amadi yelhaumi singi tungi punsirolda makhatana yeikhai thugaiba amadi mishi mina amang ata thohandanaba war footing da thabak lokhatpa mathau tai. Lengang mitop sing masak khangdoktuna makhoi gi maram damda halan kinanaba NRC thabak to onthokpa National Highway Protection Force thamba ngamkhai gi asset pa sambal khaba popi thaba madi drug lalonba sing thingnanaba logi oiba kanba cherak piba yauna ngamkhai lansinduna lanjana rakhiba sing maram damda halan kinanabana athubada thabak ta onthokpa mathau tai. Illegal immigrant narco terrorist sing lamdam asigi leimaidagi maru phangna muthatriba makai Manipur yauna North East state singi miyamgi punsirol tangdu leitana hingba ngamloi loinana leiba asigi security da singnabagi saitheng sing ko hanbasu ngamloi haiba wafam thamjari. Umnamakpu amuka hana pusparani laisomna khurumjari. Haukiba megi tang ahum English singani kunba humdoi numit adugi thodog adubu karamna kaugani madugi makha tarakpada shugunu sero napat tangje kunthangariba singda khanghodana yanakiba agreement ama thugairaga maitai singda landaba horki mioi kaya ge punchi mangki madu khaktanati yum kai lanthum kaya mang taki adubu
लांजेनदुना लेरिबा कक्चिंग खुनौ रिलीफ कैम्प दा लेरिबा इसासिंग असिना ngasi मखोइगी मचिंदगी असुमना तेंगथादुना सकली चरुलते तू खोलले वापरलांबा चेलते चरुलते तू खोलले वापरलांबा चेलते हौरो मेकअप थोक्लो नोसारे हौरो मेकअप थोक्लो नोसारे निगाइदना तुमकुल तालनु निगाइदना तुमकुल तालनु चरुलते तू खोलले खोलले मेरा खोलना निलगे मैते चनुगी जत तेम सिंगरागले मेरा खोलना निलगे से सिंगदगी लोकसभा मरुएबा पाउसिंग थोरम असुगी मखा तारकपदा लांथोक सगनी लाइव ऑन इन प्रोग्राम मणिपुरी फिल्म सिंगदगी लोकसभा इसै सिंग 7005707808 हाइरिबा नंबर असिदा कॉल तोबिरक्तुना लांथोक सगदरिबा लाइव ऑन इन प्रोग्राम थोरम सरु यामिनसी तोइना कॉल फंगबा सिंगना नोमनिनि कालगा लांथोक सरिबा थोरम असिदा सरु यामिनसी अखोगी थोरम असिदा सिजना जरिबा नंबर 7005707808 अमुका हना 7005707808 हाइरिबा नंबर असिदा कॉल तोबिरक्तुना कॉल तोइना फंगदबसिंगदा खुदोंग साबा हाना पिजगे तोंगा तोंगा प्लेटफॉर्म सिंगदा थोरम असिबु सरु याबिरिबा पुनमपु तराम नौसबगलोना ऑनलाइन सापम नै कोनोना खुरुमचरी लांथोक सरिबा थोरम असिगी अहांबा कॉलर लखुसरी कनानो येमिनसी हेलो हेलो गुड इवनिंग सर तराम नौसरी मिंगलेफम ताकपियु कक्चिंग खुंजाइदगी नावरेमा बे तराम नौसरी से कुइरे सेगी खोंजेन तादबा ngасidi khang khangौदना तांग कुन मरीगी नुमिदांगी पुंग 8 मखाई ताबा मतमदा खोंजेन तारे होय कॉल से अमता फंगदे अखोई से नेंसी मी यामंदना कॉल फंगबसी याम वारे सम फोइदोक फोइजिन ग याम यावना रपोनिदा नोइना नुंतीगी फंग ले अखोइना कॉल सुमंग फंगदे नोइगा मोइगा करी मरी ले नैगन हाइना बा यावरपोनिदा ओ नोइ याम याना माल दे द इजे वइदे सुम मी याम बैने खल्लेदा ओके से याम नोंगाइजै अदोइ से कई से खनबिगनी सुरदा ngौजबी फिल्मगी वाखल नंगना करीगी असि यौना ngौरी नुंसीबना आइबु ngौहलिबा असुम असि इसै ताजगे सर याम फजन कुदल तंबिरखरे इसेगी खोजेन से याम फजै अदो ताबिनी मुसिंग हापिसी ताबिनी मुसिंग दे अखोइगी वाहोंग रेडियो तारिबा मयाम पुलमुका चा तामिनारसि सर थागचरी से न खनबिरक पैसै कुदल तमजगे मयाम पुन्ना मुक तामिनसी थागचरी सर बुचो सुरदा ngौजबी हारिबा फिल्म असिदा पुष्परानी अमदि अरुण अनि पुन्ना सकलिबा इसैनी इसै असिगी सैरेंबा बिमोला युमनाम अमदि सैरांबा श्याम गोपी कुदल तमजरी तामिनसी
wakhal karigino naliba pukning nangna wakhal nabu phajin bashukam namdraba chikpa chinyana kari tumin liba ashamba chingshango na khoina kari khaliba Hauna sani hauna sa nungsiba gi hauna sa kauna gani miyamna nungsiba nang aurabi nungsiba na ngauhalabi angaubi angaubi nungsiba shuda ngaujabi shumhat bashuda ngaujabi nungsiba shuda ngaujabi shumhat bashuda ngaujabi Punsida leblabani thamushidi nangida maglingdana nungsiba shuda ngaujabi shumhat bashuda ngaujabi wakal nang nakarigi asiyong nauri Sibana aibu ngau haliba asum oi halle ai haku nungsiba shuda ngaujabi shumhat bashuda ngaujabi nungsiba shuda ngaujabi shumhat bashuda ngaujabi shumhat bashuda ngaujabi Rosopati Devi Adhikari Mayum Tagatsari Koirom Robindro Loli Maibam Pamung Zenta Kumar Anjali Singtam Bizenti Horok Sa Jam Tagatsari Robin Maite Kumuzam Tagatsari Taram Saruya Birapa Yamadoba Kurejam Tagatsari Taram Saruya Birapa Bijoy Tongram Tagatsari Taram Saruya Birapa Ningthauzam Inakunbi Tagatsari Taram Saruya Birapa Lalita Yangkhom Tagatsari Bizenti once again Sahin Bi Yumnam Nungsibi Moirang Tem Tagatsari Taram Saruya Birapa. Thank you Loli Maibam once again Tagatsari. Facebook Live Television Busing Ming Patok Sage Bina Saki Devi Atofam Tagatsari. Inaw Goroba Kuman Tagatsari Taram Saruya Birapa. Thank you. Ibe Matangjam Tagatsari Taram Saruya Birapa. Kati Cat Haidem Maliko Cat Bossword Tagatsari Taram Saruya Birapa. Langom Nungsiba Tagatsari Taram Saruya Birapa. Facebook Live Television Busing Live Share Nambiu. Loinana YouTube Television Busing na like amadi reaction nambidana Taram Saruya Minasi. Lantuk sari Taram Masigi Ani Suba Caller Lokosari Kanano Yaminasi. Hello. Hello sir. Taram Nuksari Madam Mingale Fangatapiu. Saya ni konsang du. Madam ki phone do la speaker thabi ragadi ngatang mutat piu. Mingale Fangadong tang hanbisi Madam. Konsang dagi ro sini malma. Yam nungai se Madam lantuk sari Taram Masida Saruya Birapa. Kari matel sabi ragi sai singun nabirabo.
ꯆꯥꯛꯇꯤ ꯂꯣꯏꯖꯔꯦ ꯁꯥꯔ ꯆꯥꯗ꯭ꯔꯤꯌꯦ ꯁꯧꯒ꯭ꯔꯤꯒ ꯀꯥꯡꯍꯧꯒ ꯇꯧꯋꯦ ꯆꯞ ꯆꯥꯔꯦ ꯌꯥꯝ ꯆꯥꯅꯕ ꯃꯊꯦꯜꯅꯤ ꯑꯗꯣ ꯀꯔꯤ ꯏꯁꯩ ꯈꯟꯕꯤꯒꯅꯤ ꯁꯥꯔ ꯄꯥꯌꯟ ꯐꯤꯂꯝꯒꯤ ꯈꯥꯡꯉꯝꯗ꯭ꯔꯒ ꯇꯧꯕ ꯏꯁꯩꯗꯣ ꯑꯗꯨ ꯇꯥꯖꯒꯦ ꯑꯗꯣ ꯃꯦꯗꯥꯝꯒꯤ ꯑꯩ ꯈꯣꯟꯖꯦꯜꯗꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯏꯁꯩꯁꯦ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯃꯦꯗꯥꯝ ꯁꯥꯔ ꯍꯩꯗꯤ ꯃꯦꯗꯥꯝ ꯑꯃꯨꯛ ꯀꯧꯔꯤꯅꯤ ꯇꯧꯔꯤꯁꯤꯕꯣ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯂꯛꯑꯒꯦ ꯈꯥꯡꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯒꯤ ꯆꯩꯅꯥꯁꯦ ꯊꯥꯖꯗꯅ ꯄꯤꯔꯝꯂꯦ ꯊꯃꯣꯏꯗ ꯌꯥꯖꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯇꯥꯃꯤꯟꯅꯔꯁꯤ ꯏꯁꯩ ꯌꯥꯝ ꯐꯖꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯈ꯭रे ꯇꯥꯕꯤꯅꯤꯡꯕꯁꯤꯡ ꯍꯥꯞꯄꯤꯁꯤ ꯇꯥꯕꯤꯅꯤꯡꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯄꯥꯌꯜ ꯑꯗꯒꯤ ꯆꯟꯆꯟ ꯑꯗꯒꯤ ꯏꯅꯥꯎꯅꯨꯄꯤ ꯊꯣꯏ ꯏꯅꯥꯎꯅꯨꯄꯤ ꯊꯥꯖ ꯁꯨꯝ ꯋꯥꯍꯣꯡꯒꯤꯗꯣ ꯇꯥꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯕ꯭ꯔꯤꯀꯝ ꯑꯗꯤꯇ꯭ꯌ ꯑꯃꯗꯤ आर के नंदेश्वरी ꯑꯅꯤ ꯄꯨꯟꯅ ꯁꯛꯂꯤꯕ ꯏꯁꯩꯅꯤ ꯄꯥꯌꯜ ꯐꯤꯂꯝꯒꯤ ꯏꯁꯩ ꯑꯁꯤꯒꯤ ꯁꯩꯔꯦꯡꯕ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯋꯥꯍꯦꯡꯁꯥ ꯑꯃꯗꯤ ꯁꯩꯔꯥꯡꯕ ꯒꯣꯄꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯃꯤꯟꯅꯁꯤ ꯈꯥꯡꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯒꯤ ꯆꯩꯅꯥꯁꯦ ꯊꯥꯖꯗꯅ ꯄꯤꯔꯝꯂꯦ ꯊꯃꯣꯏꯗ ꯈꯥꯡꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯒꯤ ꯆꯩꯅꯥꯁꯦ ꯊꯥꯖꯗꯅ ꯄꯤꯔꯝꯂꯦ ꯊꯃꯣꯏꯗ ꯀꯥꯎꯊꯣꯛꯄꯁꯨ ꯉꯝꯂꯅꯤ ꯈꯟꯗꯨꯅ ꯀꯥꯎꯊꯣꯛꯄꯁꯨ ꯉꯝꯂꯅꯤ ꯈꯟꯗꯨꯅ ꯀꯔꯤꯒꯤ ꯁꯤꯕꯤꯔꯝꯂꯤ ꯏꯔꯥꯜꯇ ꯅꯪꯕꯨ ಮಿರಾಯ್ಬದಿ ನತ್ತೆ ಲಾನ ಲೌಖೀನುಕೋ ಐಬು ನಂಬು ಮಿರಾಯ್ಬದಿ ನತ್ತೆ ಲಾನ ಲೌಖೀನುಕೋ ಐಬು ಖಲ್ಲಿಬನಿ ಥಮೋಯ್ಸಿನ ಯಾಯ್ಫಬಿ ಒಯ್ಖೀಬದೋ ನಂಗಿ ಪುನ್ಸಿನ ꯈꯥꯡꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯒꯤ ꯆꯩꯅꯥꯁꯦ ꯊꯥꯖꯗꯅ ꯄꯤꯔꯝꯂꯦ ꯊꯃꯣꯏꯗ ꯅꯨꯡꯁꯤꯒꯤ ꯁꯩꯍꯧꯗ ꯅꯪꯅ ꯀꯔꯤꯒꯤ ꯇꯝꯕꯤꯔꯝꯂꯤ ꯅꯨꯡꯁꯤꯕ ꯅꯤꯡꯉꯝꯗ ꯃꯤꯠꯂꯨꯏ ꯄꯤꯔ ꯁꯤꯟꯊꯍꯜꯂꯤ ꯂꯪꯂꯥ ꯂꯪꯖꯤꯟꯁꯨ ꯈꯪꯗꯅ ನಂಬು ಮಿರಾಯ್ಬದಿ ನತ್ತೆ ಲಾನ ಲೌಖೀನುಕೋ ಐಬು ನಂಬು ಮಿರಾಯ್ಬದಿ ನತ್ತೆ ಲಾನ ಲೌಖೀನುಕೋ ಐಬು ಖಲ್ಲಿ ಬನಿ ಥಮೋಯ್ಸಿನ ಯಾಯ್ಫಬಿ ಒಯ್ಖೀಬದೋ ನಂಗಿ ಪುನ್ಸಿನ ꯈꯥꯡꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯒꯤ ꯆꯩꯅꯥꯁꯦ ꯊꯥꯖꯗꯅ ꯄꯤꯔꯝꯂꯦ ꯊꯃꯣꯏꯗ ಕಾವ್ರಗೆ ನಮ್ದೆ ನಂಗಿ ವಾಖಲ್ಸು
ꯊꯧꯗꯣ ꯀꯥꯎꯔꯒꯦ ꯉꯝꯗꯦ ꯅꯪꯒꯤ ꯋꯥꯈꯜꯁꯨ ꯅꯤꯡꯁꯤꯡꯍꯜꯂꯤ ꯑꯗꯨ ꯉꯩꯒꯤ ꯊꯧꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯩ ꯑꯔꯦꯞꯄꯅꯤ ꯈꯟꯖꯔꯨꯕꯩ 이라니 칼라게 강남드라마 낚시기 차이나세 타즈다나 비름내 타모이다 비름내 타모이다 Malayam sida leiriba miyoi ba kuding makta awaba sithing nang da babu kana bu leibage eduni natrane lapsata leiviri ba sing mingkhar pathok sage ningthaujam ina kunbi lalita yangkhom barjesori tangkhil sangbam motum langlembi gaidalu pamai zainta kumar pabung thakchari tarum saru ya birappa romita sanasam thakchari alangwam robita enjimemsa sorokhaiba mibemsa ima bimola konsam rosopati devi adhikari mayung thakchari motum langlembi thakchari kunjesori devi ima thakchari taram saruya birappa Facebook live ta leibiri ba inaw goroba khuman rosni koizam thakchari matau leibi thakchari taram saruya birappa thank you binasaki devi athofom thakchari taram saruya birappa lantok sari ba thoram masigi makasa ta jarappa mathangi caller lokosage kanano yeminasi hello hello minglefam takpiyu isang gunongdagi sangita kawe sa taram noksari ming alefam takpirabanina kari mathal sabirage kuli hawai iromba chaye sa kuli hawai madam kari isai khan bidoino film maming di khangdre ba sa hangam mapan masugi moirang phijan illibi ai khoi chak khumangda adugi sei doin ta jage sa quarter number 16 gi film gi isai ni aduta isai se matiem se sakpire tavi ning basing hapisi tabi ning ba je ichang khuna awang la kai degi ima kunje sori ne yengau bi ineroni degi thodam degi ibesa ijawba chi akhoi pulawen ta jarage sa thakchari madam na kanbira paisai kudol tamjage mayam punna muk taminasi quarter number 16 film da Nawboy amadi Sarita Gasmir ani punna sakli bai sai ni kudol tamjari taminasi hangam mapal machugi moirang fijal inafi hangam mapal machugi moirang fijal inafi mai thon tang khai khum duna ai khoi chat khumang da nang na tangaura bikhut na lon ba pan ga thang jing ga iron ba do ho ai di cha je ni da ho ai di cha je ni da anobi makhut khang hange ikoboki khobi chikhai hange ineboki mare chikhat hange pan ga thang jing ga iron ba do ho pena charu nu shiva ho pena charu nu shiva kubok ti shaugali nanem shu mi buthana de na chal shu thabak pangbirol nang di on thok na wa daure aigi mitrang sui muda karigi adu pakhatle kaligi moni ai hakse mane makuna kinabi pakhang oi ba ai khoi di nu jana rum thuk tu na hinjari bani hai hai re ne angau ba
mapal machugi moirang fijal inafi mai thong tang khai khum duna ai khoi chat khumang da nangna tangaura bikhut na lon ba pan ga thang jing ga iron ba do ho ai di cha je ni da ho ai di cha je ni da Ipana maheli malem lai mana lumbara palem imana marumi palem pantho ani dagi shunangna heli lumba pakhang ko jeng paloina lena lena chachage nuja phiji paiduna haina na tung injage haina na tung injage hangam mapal machugi moirang fijal inafi hangam mapal machugi moirang fijal inafi mai thong tang khai khum duna ai khoi cha khumang da nangna tangaura bikhut na lon ba pan ga thang jing ga iron ba do ho ai di cha je ni da ho ai di cha je ni da khut khang hange ikubo ki khobi chikhai hange inebo ki marai chikhat hange tan ga thang jing ga iron ba do ho pina charu nung shiba ho pina charu nung shiba Isai mathel asida sak lamba su phawi amuksu nupi thi jedri ba koi nupi thi do ki re do tawre is nupi thi jedri ba khoi gai kai no har kan da imagi misang sang tar gadi mapam na sat ki ni hari sin isai sigi mayek ta yaw bu ni ko ando khangdi ni tan no robi kusagi iron ba isai mayek sida hai hai yam phajagar ba isai ni kan biram ba ta chari lanthok sari ba thoram masigi makha chatha jarap mathangi caller da khudong saba fizage hello hello sir ming le phone tapiu hoi sir ai chandra khong da gi nandini ka we ba han bada phone ji su phang phang da ba do ngasi phang ba gi yam harau ga du ne pa du han phai phong dok tar ka sa yam nungai jai madam ngasi han ba call phone bi ba duga lanthok sari ba thoram masira saru ya birakpa Madam kari mathel sabi rage ngasi si bosai singuna birabo sak sak ga sar iron musai iro manen ni kon daw yari se isai kari isai kan bigani be me film dagi risi sanga utam gona sapudo na taja ga sa isai se matiem tan kudol tambiyo madam aram mo na sa isai me ko kam ko da nungsiba ama oibada nungsiba ama syagat pada tabi ning bukra hasara ke ai di makha tarak taw mali tabi ning basingwe na hapakatora ba hapiro ning se lerong sen sa dagi ko bamon ji te ai bon sa dagi arke daboy ade si inau bi aduga ako ima thoinu doli aduga diamond TV amadi wahong radio ta diri ko patami nazar ga sa wahong radio hai rasiko aw hai teri thank you madam lantok sari batoram masira saru ya birapa madam na khanbirak paisai ko dol tamjage taminasi thank you sir bema film dagi sorry senjam amadi utamani punna sakli besai ni isai asigi sairengba pi parfalo mai sairangba saisak pa sorry senjam masama ko dol tamjari taminasi
ꯅꯨꯡꯁꯤꯕ ꯑꯃ ꯁꯥꯒꯠꯄꯗ ꯃꯇꯝ ꯀꯌꯥ ꯆꯪꯉꯤ ꯆꯍꯤ kaya changi matam kaya changi chahi kaya changi kumgi basanta manadi kumut ama Sant Madadi mafama tamnai de do Nungsiba ama oibada Nungsiba ama sagatpada Nungsiba ama oibada hoini chummeba ado nushi haibadu dangdi hayoba che targe hairoba che hairo adubu nungshiba sheyamna lui 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 nungshiba sheyamna lui asemani nungsiba siyamna lai 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 nungsiba siyamna lai adubu ne nungshiba sheyamna lui 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 nungshiba sheyamna lui asemani nungsiba siyamna lai 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 nungsiba siyamna lai matam zadaba nong judo tai bang kunsi wahanbani ikang libi thamoy sigidi sida hidakne nong judo pagdeda pangkreda sela thamoy se kang bideda nungshiba ama oibada Nungshiba ama sagatpada Nungshiba ama oibada Tumlaba wahinaga nungshihanba Luraknabi mityengnaga nungshihanba Tumlaba wahinaga nungshihanba Chumhannabi mityengnaga nungshihanba Yaba natteko ho nungshiba haida haida u kauda kaura u yengda yengla u kumlamge aishu nungsiba haida haida u kauda kaura u yengda yengla u kumlamge aishu nungsiba Pagita nungsibada mamalhong hanggan nungsibada thamoy wahalibang nungsibado ni ngamda may sa haujerakani ko Nungshiba ama sagatpada Nungshiba ama oibada Nungshiba ama sagatpada Nungshiba ama oibada Chahi kaya changi matam kaya changi Chahi kaya changi matam kaya changi minung si khang mande thamoy kan manli ikai ikai na phong dok cheriba
ꯐꯔꯤꯕ ꯍꯦꯛ ꯇꯥꯍꯜꯂꯤ ꯍꯣ 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 Chungre isay mayekse chumi ko mayam ngangbiton nongthombam thakchari Robin Maitai Kumujam Nebidita Pabung Jayant Kumar Thaban Tombi Loitongbam thakchari Ningthiwi Alangbam Robita Rosmani Yendrambam Lalita Yengkhom thakchari Taram Saruya Birappa Premjit Huidrong thakchari Sema Bem Kaksing thakchari Taram Saruya Birappa Bijanti thakchari Joy Konthaujam Rosmani Yendrambam Romita Sanasam Nebidita thakchari Taram Saruya Birappa Kamala Devi Sanasam thakchari Taram Saruya Birappa Matum Langlimbi thakchari Joy Konthaujam once again ibe ayma guru mayim sao len ngarang di student sabado yamna fajaye ribbon punbado marol ama pakchaba sao len di iphada adum fajaida entertainment program kana nga mi yeng si mai ta tare ko na takpire ngarang ribbon se na leihodra ba haitare dukal dege itai mada tema mem don daina tema ai ribbon yarok train hai ado ina somda pirong kan loisal kanda karino khangni ka aga pusale aduni kiraga dum tholei do ai yogi ribal ni haitare ngarang ribal do ado ngarang si sa de da ngarang gi loisan ba ro pada ina usurjit na phi pha na ba pin tin ba haksang na tinjalak tana adugi jumu bm boyka thachari Taram Saruya Birappa matangi entertainment program kana nga mi nga si mayam dum Saruya mi na si support to view naga khoi taseng na kai ni khoi nupi sabi amati na sade tabuda bu imai belsing ngahak tor su potha na ba ngahak tor su nok na ba haidana akhoi su ikai ki puna mag tha doga nupi de sajare ni haitare in ikai akhoi su nupi sarak ba si kai gi no har kanda yumna lambi de tholak pada ming kautre hojik se olini na lekai de leiri bai nom sai se manama mayam haitare ni ko maram maduna adum sakini mayam na yong male haige hai sunu utin male haige hai sunu ima ibel sing na bu nokani pengani awaba punamak kauthokani hai targadi punamak adum sarakini ima ibel singi da mak leptana thangja khudimaki soidana adum sajagani matang sajagani Jessica mayamna Jessica kanano who is Jessica kanano si mayamna hena thodo hendo na khambiramani Jessica sajarake matangi coming Saturday da mayam soidana ngai minasi hait batai maramaduna matangi caller lokusadringa da Facebook live ta leviri basing ibe mathangjam Hemanta Babita Asem Neru Bema group 27 da live share tau sakre loi fawdi yawa paraktare na kisukai de sel Gorob Kumal Thakchari Taram Saruya Birappa Puina Kundrapam Thakchari Taram Saruya Birappa thank you ina goroba igi birthday nate September 1 ni agi birthday de imabi mola konsam Thakchari Taram Saruya Birappa Barjesori Takhel Sambam Thakchari Jessica saba yingningi paksani pakadoi ni Jessica gi samlang maktu magni ne tholakadoi hello hello ming le fam takpiu madam leirong din dagi nama to kulenge yam nungai jai ma lantok sari ba thoram masira Saruya Birappa kari mathel chabi khragi ngasi si bosai sing unabirabo chak ti dang dinga phong hai mathel so hawa masabi dore adu imana pamja bai sai masuta dore adudi kari sai kan bigani kano thawa gi ma tina ma isai do film isai nate hana to ima aham bakhan bi ba isai do dum hai sigi film gi isai ai na hai ona paina rabo chang si sang film gi imana khan bi rakhi ba isai do oh homini hada hantak mara khang ke khala isin kari gino hoi ada mayam na le ka wole na nuki thaba du khadai hai bu da yeng ba radio de di u bu khang de do ada thawai si am ta da yum thang na bagi phone na papam de yeng biu entertainment program kana na ngami yeng na si wahong radio na dum thar ga dum yeng biu ada mathang gi de di mau ga de nam hal lage phare ma ada tabi ning ba khara khala de khong jang de gi ai gi cham pi punima Subadani Nang Nupi Tao Boga Chaka Lai Sumla Ga Radhe
Hambangzang Lebak Lopi adagi Sandrajini Inauba Binodini Hambanjana Nungai Pokbidagi Thuibi adagi Pitra adagi agi Ingai Nupa Tombiga Babuga ada isa tu yang taminarate Tagat sari mai sai kodol tamjar ke imana khanbirak pai sai sangsi sang film dagi Raju nong nasakli bai sai ni sai segi saireng ba tampasana amadi sairang ba RKG 10 khaidem kodol tamjari taminasi Andak mara Ke khala isina karigino mahausaga Iman manadi bakarigino aina hangbada sukhum khumdriba aina hangbada sukhum khumdriba aigi karigi ralno ai bukarigi wahalibano ai bukarigi wahalibano andak marak ke khala isina khaki ke khala isina karigino kanana kari insili kanana kari haijili kanana kari insili kanana kari haijili kanana laiwa kamsili kanana higaiwa thajili nupiran nupara masak mamintau nupiran nupara masak mamintau laisabira maura anubira hayu ai mathoi lothoke andak marak ke khala isina khaki ke khala isina karigino waktu na wang laga kwang na phangde i laisabin na khat ladi mathong jaroi hainai waktu na wang laga kwang na phangde i laisabin na khat ladi mathong jaroi hainai nipaga nupiga rai manai nupina nupadau na muk padi tharoi sakti na palkanu pajai haina pungnu sakti na palkanu pajai haina pungnu accident amada mamai kopani khangu ai hai mi ke ta jau andak mara ke khala isina karigino mahausaga iman manadi bakarigino aina hangbada sukhum khumdriba aina hangbada sukhum khumdriba aigi kari iralno ai bukarigi wahalibano ai bukarigi wahalibano andak marak ke khala isina khaki ke khala isina karigino isai sing asigi live phone in program sidi isai se mai loi hore bu loi phajai haitare ni ko khanbirak pai se sing loi phajai adu colors ano hunga tani ngasidi Tamal Tombi Rosmani Yendrembam Promila Thangjam Thagchari Premjit Huidrom Kamrambam Sophia Thagchari Taram Saruya Birapa Gunesuri Raskumari Thagchari Taram Saruya Birapa Memsa Sangol Sem Pabung Zain Kumar Thagchari Taram Saruya Birapa Facebook Live Tele Video Chan Isan Loitong Jam Thagchari Taram Saruya Birapa Binasaki Devi Atokfam Thagchari Naina Kamrambam Thagchari Taram Saruya Birapa Thank you Ibe Mathangjam Thagchari Taram Saruya Birapa Lantok sari batoro masigi makasa ta jarapa matangi caller lokasari kanano yeminarasi. Hello. Hello, good evening, sir. Good evening, Madam Taram Noksari. Mingalay fang katak payo. Welcome, Makhalay Kai Dagi, Zayagon Tom Jamnesa.
Yam nungaise Madam Lantok Sari Bathora Masida Saru Yabirapa. Madam Kari Matel Sabira Kisai Singuna Birabo. Chakti Lua, say, a country, just argue in a sadri. Okay, the Kari Matentong Birino. You own Baba Kanga, Mata. Kari say Kanigani. I guess I'll name Pilangi Pusparani Sapa. Wahang Amatang Hangageta would do Tajageta. Madam Consentigi says Matim Tang Sapiu. Say, you won't get her. Nangadoni. Hala could have been a dress. Matam Mayam Lady Madam Tennessee. Her Matiamanga had. Wahang amatang hangjage Chon thada thamoigi wahangi Paukum amatang piramo Thamoy maisa nim halu Thamoy maisa nim halu Lucinda, Makadi, the guitar. Aina Sakado Dinati Pusparani Sakadon Mara Madonna, Tavining was sing happy you. Tabining was it. Quay Imane, Ado Babaga, Ibo Kamban, Ibo Bihari, Ibo Kaina, Aduga. Radio yam toy taba khoi kaka ingo da sakim zaga aduga live chat ta leiba Facebook live ta leiba mayanga punna tamin ajayita. Thank you isai ko to tamjage madam mayam punna muk tamin nersi aigi salani mem film dagi lokuchariba Pusparani Huidromna sakliba isai ni isai sigi sereng ba ais Dayananda mari serang ba Hemchandra Sharma ko to tamjari taminasi. Tell me, do you know, do you have info? Gamma rays, affect kryptonite, fooling around. What is up with deja vu? What is up with deja vu? Wahang amatang hangjage Shon thara thamoigi wahani Shon thara thamoigi wahani Paukhum amatang piramu Paukhum amatang piramu Thamoi mai cha lim halu Thamoi mai cha lim halu
ꯂꯥꯟꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ Hello, sir. ꯃꯤꯡ ꯂꯩꯐꯝ ꯇꯥꯛꯄꯤꯌꯨ ꯃꯦꯗꯥꯝ Lon de pita de pimita kawe, sir. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯂꯥꯟꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯦꯗꯥꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯈ꯭ꯔꯒꯦ ꯆꯥꯛ ꯏꯁꯤꯡ ꯎꯅꯕꯤꯔꯕꯣ Cha cha ki cha jare. ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯤꯅꯣ Jang ye gachi di nganu thongi cha hai dok di kar. ꯍꯥꯏ ꯍꯥꯏ ꯃꯊꯦꯜꯁꯨ ꯑꯍꯥꯎꯕ ꯑꯃ ꯆꯥꯕꯤꯔꯦ ꯑꯗꯣ ꯃꯦꯗꯥꯝ ꯀꯔꯤ ꯏꯁꯩ ꯈꯟꯕꯤꯒꯅꯤ Parikha nung shibagi chai da ta jage, sir. ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯃꯦꯗꯥꯝꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯁꯛꯄꯤꯌꯨ ꯃꯦꯗꯥꯝ Tamla uba nung china pao hi phamda. Lona lona lon. Cha chi ko di. Cha dai ta jarage batang di. ꯇꯥꯕꯤꯅꯤꯡꯕꯁꯤꯡ ꯍꯥꯞꯄꯤꯁꯤ ꯃꯦꯗꯥꯝ Nungai pokpidagi mendon. Tharangau. Adai thabachang. Adai pita adai momon. Dabi. Adai charoi punna adai wahang di roi tajariba charaga punna tajage. ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯦꯗꯥꯝꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ Tamjarage, sir. Hai hai. ꯍꯥꯏ ꯍꯥꯏ ꯔꯣꯁꯤꯕꯤꯅꯥꯅ ꯁꯛꯂꯤꯕ ꯏꯁꯩꯅꯤ ꯏꯁꯩ ꯑꯁꯤꯒꯤ ꯁꯩꯔꯦꯡꯕ ꯇꯝꯐꯥꯁꯅꯥ ꯑꯥꯔ ꯀꯦ ꯑꯃꯗꯤ ꯁꯩꯔꯥꯡꯕ ꯖꯤꯇꯦꯟ ꯈꯥꯏꯗꯦꯝ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯃꯤꯟꯅꯁꯤ Tamlak ubo nung shina pao iphamda. Tamlak ubo nung shina pao iphamda. Na tau do
Thachari mayam puna mapuroi badai sei ma kudol tamjaram ge mayam puna muktaminarasi sei tarom loisin bagi ya wa loksun jarak pogoi na batare sei kudol tamjage taminasi. Nangi adu kumba minok tudani aina tumda namang mangliba Nangi adu kumba miteng dudani aina pota pakang daliliba Nangi adu kumba minok tudani aina tumda namang mangliba Nangi adu gumba miteng dudani aina pota pakang daliliba Apam nung sige wakal Ontok na sumangaw tikreda Apam nung sige wakal Panglaroy dara kalubada ng bu O akang pugning laytadare Panglaroy dara kalubada ng bu Olen pugning laytadare Nanggi adu gumaminok tudani ay na Tumda namang mangliba Nanggi adu gumamiteng dudani ay na Potapok ang daliliba Wang ang dabi ng ginataw na Thôi na hena ng singhale Wang ang dabi ng ginataw na Thôi na hena nung sihale Lo na yung lakpa Huran mi yung duna Thôi na hena sang halle Lo na yung lakpa Huran mi yung duna Thôi na hena sang halle Nanggi adu gumaminok dudani ay na Tumda namang mangliba Nanggi adu gumamiteng dudani ay na Potapok ang daliliba Nanggi adu gumaminok dudani ay na Tumda namang mangliba Tumda namang mangliba Tumda namang mangliba Thank you.
Tarom saru yabiri ba punamapu haninga laitana tagasari YouTube amadi Facebook ta laibiri ba singna atenba break amagi matungda pung nipan makai chap chana lanthok sagni inspector tayagi hanjan batangkak satre ka humpudara matoi suba hojiki unedi miku kredang mayam dagi laptok sage punamapu alen sapam namaka nai konona kurumzari season abiyo JU Pereira harga tolaga lopam da saisin kibada til singu tungkoina laksin mangamba hidak sangam ama chawba lopam gidama kilo ani makhai khak chang nga hangoi tharoi mi charang na chingba ama to sondana phau pambi bo mahali batil adu ta makhat pangamba hidak lomi singi khwaidi gi pharaba harga tolaga lopam da saisin kibada til singbu banghan bangabi season abiyo JU Pereira phangpham crop solution kaisampat amadi hidak yonpham sing Nungairaba Paujel, Leichal Ayush Clinic and Pharmacy, Advanced Diabetes Healing and Wellness Center, Sagolban Salam Lekai, Mamang Lirak, Jiri Parking. Mafamasida, Ayuki Pung Mapandagina, Pung Manga Paubagi, Layamagi Kudong Shabadu Pizari, Adon Diabetes Laina Navagi Dama, Wabiru Rogan. Leichal Ayush Clinic ta, Diabetes Tha Amagi Manungda, Reverse Oina Layimba, Ngamjari. Masida Sunatana, creatine wangba, fatty liver oiba, cholesterol wangba, BP wangba, arthritis, gallstone, joint pain, kidney stone, weight loss na chingba, layingba ngamle. Masigi sumathata makal khudimaki lab test tawagi khudong chabasu leizari. Ako pamarol gidama call tobiu 880 5718115. Amukahna 880 5718115. Mafam masida water therapy, stem bath ki khudong chabasu leizari. Ngasi mag lengsin biro Leichal Ayush Clinic and Pharmacy, Advanced Diabetes Healing and Wellness Center, Sagolban Salam Lekai, Mamang Lirak, Jiri Parking. I know class is Dr. Helena Optometry College, admission ki batang ki. Optometry da degree amasung diploma da natan atopa course ma amasung tabya. Akoi atopa course sing sidi DMLT Nutrition akang na basit masing he. Ato na ming san bi ho. Hai ming saga kan sita kabam masing kan masing. Dr. Helena Optometry College ase academy emotion fajana lairaba ningthina train taraba oja singna takpi to biba college ne dialysis adoga atopa makhan course kaya amusu leiriye noi nga sari gi thausa dri da la jet kui da bani aduga akang na sit ni pham du ji jo aduga noi hayeng emsan phang da ka aina ta lak ta lawa noi ngwan ai sara Admission open. North AOC da leiba Dr. Helena Allied Health Institute ki makhada degree amadi diploma tamning ba singidamak admission form thaba hokjare. Course sing adudi degree in optometry, diploma in optometry, certificate course in ophthalmic assistant, diploma in operation theater technology, diploma in dental assistant, diploma in dialysis technology, diploma in medical laboratory technology, diploma in x-ray and imaging technology ni. Akopamorol gidamak Dr. Helena Allied Health Institute North AOC Sida Laktuna Tanabiu. Ekogi phone number 9774065535. Perfect College or University Thibiribra. Housing Madugi the Maktoina Waningai Oidri. Manipur Idu Mentor Namiamda, Yamna Kanagadaba, Amadi, Nungaibu Pau Omapuzerli. English Singani Kunmangagi Oina, admission guidance ki Kudong Chaba, Piba Hoseri. India ki Oina, top college sing Kanba Amadi, Akanava College sing, Amadi, University ki Oina. Lupa lising mga dagi, lising kun mga paubagi, scholarship pauba yauna, kudong shaba, pangbigani. Engineering dagi hauraga, hotel management pauba, agriculture dagi na, paramedical paubagi, adomadongi, adom na pama course kudumaki guidance bizari. College na traga university kanbada, yamna laina, clicks karada, kanbayari. Housing pauba chamam na balay biragadi, ay kogi expert, counselor singa, adongi amadi, adongi family singu, guide tauna na ba, lazari. Adongi manglang mapaw na bada, mating shoy din na pangzi. Maramasina, adongi tungi punsigi dama, ngasi mak plan tawba hobiro. Aikogi head office, first floor, Gypsy Building, Pauna Bazaar, Imphal. Amadi, Thobal office ki oina, Thobal Wangmataba, Jobel Building, Thobal. Mobile number 9233661592. Loinana 8837236503. Natraga aikogi website www.manipuridu.online the check tobiu.
Shija Hospitals na chahi nifu chupna miyamgi seba tawjarakpaga loinana Caesar Health Check Packages kaya ama ahongba mamalda Health Check tahonabagi khudongchaba pizari supnagi lupa 2,400 hauduna mapung phaba Health Check up tawthokpiduna isagi hakchangbu phana thamnabagidama khudongchaba asi lobihau akupa marolgi damak 9007 900794 natraga 961160 9611 amasung Caesar Hospitals da pau phaubiru Tada, ingkon si Mama isabi di bro. Tan di liam mang di duni. Mani tada, kong so lagi sin so le hai duni. Ai sune, ingkon sin sin kare so sari. Asli koi kamai tu Hindu ye. Hai, tuai, nai kun hei. Kau lagi. Kum si di, isin di awal si kaya lei du man di. Lau sing kan nampak ni ya du man di ko. Tan butan le tada nang da uga tau si. Kau lu begini. Hakum sini ya. Wari yang hei hot na ura kan ya. Mana kun sin bi du tau kan utong loi chat laga tuai. Matam siam pati, mi su pati, ting su pati duni da tada. Aduh ini nang kari tu waru ni. Pagar me hidam pore. Kari hidam lo tada. Ai di kaya thaja di da. Thaja te tong ni di ma. Thaja te tong ko. Ai na hai du si di ne. Pagar ba. Japan ki maming le company Mikusu India Private Limited na puthokpa Rinaxi GR hai baduni ne. Rinaxi GR hai ba. Rinaxi GR. Toy masih magic company hai. Pambi do utong chapa. Utong tapa. Mana konsin bi mayul chipi mungjing digi hentuk tana pambi na mara sa thabang ngamdaba. Madagi bo ngari tapa phaboga che mana loi na phan mangami. Si lodu da nate mana masing ingkol gi je sida loi sejen ba ya garaba phograb ne mi hada pharam do mali bo tada bai ai di ne sejen na dan khangdana hai rabani bi ma tadai da bo phan de tada iroi lai kino paisam pata leiba AR Agro amadi tiraya hidak no dukan sin da ne loi phangani adudi kumsi di ai sejen na ga yeng ta ne Nungairaba paujel hangabukta leiriba Thobal District Hospital gi mayoknabada Sanasam X-ray haina khangnaba Health and Diagnostic Center asina makhan kaya gi test tawbada natana super specialist amadi specialist doctor na layeng bahojari tonga ba doctor kaya gi khudong saba masida natana radiologist sonologist aruba makhan gi USG amadi report pinanaba gi khudong saba leizari medicine gi dama nungti numit khudingi OPD leizari masi kakta natana endocrinology diabetes amadi thyroid kamari leinaba sing anawasing silayeng wagi khudong sabasu leizari PMR orthopedic pathologies biochemistry lab report ke damuk su khudong saba leizaraba mafamni masida natana ENT amadi surgery fawagi khudong sabasu leizari manipur test tawda khudong saba leitaba mari leinaba test singsu mapanda thabagi khudong sabasu pizari mafam masida tha amachupna diabetes leiba leitaba haibudugi yengthoknanaba free da test tawjagadori miyamna khudong sabasi ngasi mak lobiu lengsin biro Sanasam X-ray Health and Diagnostic Center opposite District Hospital Thangabo Akupa marol gidama call tobiu 985-666-9726 loinana 9233581117 tongan ba anaba singi loinana super specialist doctor yembining nabadi number sing asin hana booking tobiu adong gidama khudong chaba soidana pijagani Omit Academy a group of ex-servicemen initiative every child a hero ex-servicemen gi group ama oriba sina imung manung sen thungi khudong sadaba sarkar gi school da mahi tamliba mahiroi singi dama class 3 dagina class 5 pau gi manung da leiba mahiroi sing na yawba yaraba free tuition center ma hangdokchare mafamna Pavitra Complex Lamding class 3 dagina 5 pau gi manung da leiba mahiroi sing na maroina